अहानबदा मरु ओइबा पाउ Stakeholder Consultative Meeting ama Loktak Development Authority LDA na sinduna Sendrada pangthokre. We Ring the Bell campaign listing ani kulhumdoi Popular High School Kuraida hudokre. Ngarang numidang sitkiba akanba nonglay nungsitna Churachandpur District da Medical College ki portion khara yauna yum kaya amang ata thuan kre. Amadi Indian Army na ahanba oina lebak asigi Common Entrance Exam online da April 13 kuntaruk fawba pangthuklagani. Kurumjari, MAMI TV News meeting tabiri basingbu taram no okchari, pamasakai na pizari. Moirangi Sendrada laiba IWT building ge conference holder, nongmogi oiba stakeholders consultative meeting ama Loktak Development Authority LDA amasong Manipur Technology Innovation Hub ka Nottingham UK ga kutsam naduna pangthokre hairi. Mifam asi hautokpagi thoramda M Asni Kumar Singh Chairman LDA Manipur na Loktak Pat asi Manipur Puwari ki maru oiba horakfam ama matam kuinadagi oiduna laklibani aduga hingnabagi achauba lambi amasune masing yamlaba yumthong kayada chahi kayadagi piduna laklibani haike makhatana Loktak Wetland Complex asida jiba panba kayana punna mafam asida hingminariba asigi magun ecological value asi tasengna chawi masina horakpadagi hauna jiba panba kayana punna mafam asida hingminariba asina yamna chawba thodang ama oiri hainasu haike nungaitrebadi pat asi haujik yamna aruba fibamda leire mioi kayana ohelakpa porakpa thawong hairabada sa ujek hatpa amot akai hundokpa amadi pat asida amadi akoibada tongan ba khanthadana lorakpa chawkhatpagi thawong makhatana mahakna government Loktak Pat asi afawba lengak asibu saktakpa wetland site amani haina sangsar pumbada khangangani hainasu haike Mahakna Prime Minister Narendra Modi ki mityeng makhada amadi Chief Minister ki pautak matung inna Loktak Development Authority LDA amadi community kayana saruk yaduna research policy amadi conservation activities kayana pat asibu amot akai singdagi kannaba amadi matung tarakpada luna na thamba ngamnabagi pandam ase mapung fana pangthoknaba honari haire makhata na LDA na integrated management plan IPM WISA ge consultation makhada IIT Roorkee nasu hiram asida technically evaluated tawkhre haire aduga Ministry of Environment Forest amadi Climate Change asida goal dasu hijackre haire hiram asiga mari leinana mifam amasu Union Minister of Environment Forest amadi Climate Change New Delhi da pangthokre haire mifam asida thuna thabak oina pangthoknaba ayabasu minister asina pirakre haire State government asu Chief Minister ki personal supervision makhada Loktak Pat asibu kannaba long term plan amada thabak chathari haire mahakna Asian Development Bank ta detailed project ama pat asigi ecology hingatnaba amadi pat asidagi chakthak taliba sustenance pinaba haiki haire local miyoi singi matengi maru oiba amadi general praja singi cooperation asi yamna maru oiba thodang oigani haire pat asi sengba amadi kannaba honabada makhatana asigum laba pautak pibagi mifam ase matam asigidi yamna maru oi wetland expert nasu yaduna Loktak Wetland Complex community natraga dwellers ka waritana ba asi conservation mission asigi oina mamal leite haike LDA gi mahut siladuna mahakna faculty Nottingham University UK amadi Manipur Technology Innovation Hub Imphal gi member singda thagatpa phongdorake asigumlaba artha thokpa Loktak ki mifam amadi matungdasu asigumna mateng pangbinaba haizake Virginia Panizo Associate Professor amadi National Geographic Explorer University of Nottingham na pat amadi turelgi ecosystem pollution amadi climate change impact response tawi haike
NG Sanajawba Maitai SE Wetland in Charge LDA na Loktak Pat asi kanbada thengnakiba awaba kaya pankhe K Jugesur Singh environmentalist amadi honorary wildlife warden Bisnupurna waterbirds kanbagi maru oiba Hamish Duncalf Youngson British geological Mioiba amadi climate ki ahongba piba impact Loktak Pata lake sediments sizinabada wari watai tanabagi stakeholders singgi oiba mifam asigi saruk oina pangthoki haire Mifam asida Dr. Razib Kangabam, lead Manipur Technology Innovation Hub, representatives from community-based organization of the Loktak Lake and catchment area, scientists of LDA and members of Manipur Technology Innovation Hub Imphal na saruk yaki haire. Mima nadraba angang singbu school singda changja fampi ge harabadi tangai fadana school gi campus adu PWD friendly oiba amadi matik chaba mima nadraba singi equipments amadi assistive devices thamba tangai fadi haina handicap development foundation gi chairman sapam jasowan tana phongdokre Wafam asing all children are welcome to school, including children with disability haiba pandam asida, Kuraida Laiba Popular High School da Haudokiba, We Ring the Bell campaign listing ani kulhumdoi asigi, Nungyu Aiba Wafam Tamladuna Haikibane. Campaign asi HD Foundation, Jan Vikas Samiti, Vanarasi, Amadi, Lilian Fon, Netherlands Haiba Organization Ahum Asina, Punna Kutsam Naduna Sin Kibane. Thauram aduda Social Welfare ki Deputy Director Disability AS Robinson Laistrom Laikai GP gi Pradhan Ngangom John Maitei amade Popular High School gi Principal A Pritamjit Singh Sarmana Dice member oina saruk yake Mamangai dadi mama ngakpigani nama soinaraba sing asi tonganba midyeng oina yengduna medical gi issue ni haina longnarambadu ngasidi human rights issue ni haina longnaba haure School amada angang taraming janba lakpada angang amadi nama soirabaduna maram oiduna adum reject tawi asumna tawrabadi SDG lising ani kuntrada lairaba muthatpagi pandam adu fangbangam laroi Pitribida lairiba chada taramanga amadi nama soiraba singni makoi asi khwaidigi lairabasu oi maramdi makoi hiram khudimakta namsinduna amadi nathai biduna thambiba masi khudimak asi education gi mapang mangal hangdabadagi thorakpani haina lawi Maram asinang asi campaign asi nama soiraba khudingmak lairiki mangal phangna bagi pandamda SDG listing ani kulhumdoi gi makhada haudokpani Akoi angang singse akoi gi angang tara akoi min janbala pada angang amadi dum reject tawe school singsida Haibadi kai because of my disability to number morga nama so to number morga angang singse min janbala pada angang tara ko di angang amadi reject taw ado mas main taw tara gi akoi gi usiksi malay degi akoi lai ra hai se kana to pa de noi pa pe bro ha pa de ko ado lai ra hai se prithvi se degi muthat na bagi muthat ke hai tara ga di kamai taw ga ke hai bagi usiki sustainable development goal hai na akoi gi SDG ko 2030 asi sok ya no Thauram haudokba duna mari lainaba Dice members singna balloon release tauki loinana signature campaign amasu chathaki Ngarang numidang sitkiba akanba nonglai nusit na maram oiraga Churachandpur district amasung kumbida laiba yum kaya amang ata thogan khre haire Pawasin na makha taraduna ngarang numidang pung tara makai tarakpa matamda yamna kanba moongda sitkiba nonglai nusit aduna Churachandpur district ta yamdrabada yum nipan amasung Churachandpur Medical College ki saruk kharasu amang ata thogan khre haire Indian Army na ahan boina lebak asigi common entrance exam online da April 13 tagi 16 fawba pangthok lagani haire Hairiba exam asi tongan ba mafam chamaga humfutara tarukta tongan ba examination center chahumga humfutara mangada lebak asida pangthokani haire changyeng parikya asi online da tawgani haina warip lawribagi maramdi Chawkhatlaba technology na piriba kana balauduna digital India gi spirit hangadhanabani haina Indian Army gi site gi wafam asi thamlakle kumsi sahidagi hauna recruitment lawbagi stage asi ahum thokna khaidok lagani haire
अहानबा ओइना कैंडिडेट सिंगना ऑनलाइन कॉमन एंट्रेंस एग्जाम थाबदा अनीसुबदा खनगतलाबा कैंडिडेट सिंगबु फिजिकल फिटनेस टेस्ट अमदी फिजिकल मेजरमेंट पांगथोकनी अरोइबदा खनगतलाबा कैंडिडेट सिंग मेडिकल टेस्ट तौगनी हाइरे माई पाकलाबा कैंडिडेट सिंग की लिस्ट अदु प्रेस रिलीज दा रिजल्ट आउट ओइगनी एग्जाम मसी नॉर्थ ईस्ट जोन की ओइना सिटीज तरामरी गे सेंटर कुंतरुक्ता स्टेट तरेटमक की ओइना पांगथोकनी मफम सिंग अदुदी अरुणाचल प्रदेश के नाहरलागुन गुवाहाटी की डिब्रूगढ़ सिलचर की जोरहाट असम की तेजपुर मणिपुर की ओइना इम्फाल उखरुल अमदी चुरचामपुर मेघालय की शिलोंग मिजोरम की आइजोल नागालैंड की ओइना दिमापुर अमदी कोहिमा अमसुंग त्रिपुरा की ओइना अगरतला मफम सिंग असिदा CCE पांगथोकनी हाइना इंडियन आर्मी की माइकैदगी फोंदोरकले MSPDCL की मखादा सुकनु सब डिवीजन की मनुंग दलाइबा वांगू संतन खोंगे ट्रांसफॉर्मर चाही मतम सांगना फेंसिंग तौरक्तना लयरकपदगे SA कया खुदोंग थिबा कया यावरकपदगे संतन खोंग सोशल वेलफेयर यूथ क्लब अमदी YKYC कसार ताबी अनिना ngasi अरै अरैबा पोचै अमदी लनाई पैसा पुथोकना दुना फेंसिंग तौसनख्रे फेंसिंग तौबा अदुदा यावकिबा लमदमदुगी वार्ड मेंबर L Deben na फोंदोरखिबदा सोक लिसिंग अनिगा तरा तरुक्तगे ट्रांसफॉर्मर असिना मई पीरिबा एरिया सिंग प्रीपेड ऑन ख्रबसु MSPDCL ना तौफम थोकपा मथौ ताबा थबकसिंग ngasi फावबा तौबिदना लैरे नुंगसित खरा हेक्सिलकपदा मई लाक्तबगी अवाबा असे चही मतम सांगना मियामना मईगी अवाबा खुदोंग चादबा मायोकनदुना लाक्ले महाकना हाई AV केबल तिंगदबा अमदी इलेक्ट्रिक पोल सिंग अयाम्बा यादबा कया यावरिबसिंग असिना तुरकपा मतमदा लेकाय असिगी मिओइसिंगदा असोक अपन मिसी मिना खुदोंग थिबा कया यावरकदबदगी ngakthoknaba क्लबना मतम मतमगी ओइना इलेक्ट्रिक पोल सिंग सेमजिनदुना लैरे हाइरदुना अथुबा मतमदा मरी लैनबा सिंगना खुदोंग थिबा कया सिंग असे थोकट्रिंगेदा मथौ ताबा थबक सिंग पाइखतपिनबा वाफम फोंदोरके फेंसिंग तौबा दुदा क्लब के मरु ओइबा मिओइ सिंग अमदी वॉलंटियर कया सु सरुक याखे लिलोंग पुलिस स्टेशन की टीम अमना गाड़ी हुरान बमियोय मरी फाखिबगा लोइनना इंजिन नंबर सिंग सेमदोकलबा गाड़ी अनि रिकवर तौख्री हाइरी पुलिस तगी फंगबा पाव अमगी मतुंग इना थौबाल डिस्ट्रिक्ट के संगायुमफम पार्ट 1 द लैबा मोहम्मद मतलिब चाही निफुगा हुमदोय अपोकपा MD नरुमुद्दीन स्विफ्ट कार रजिस्ट्रेशन नंबर MN 0AS 9855 असे अप्रैल अहुमदा SBI लिलोंग ब्रांच मनाक्तगी हुरान ख्रे हाइना कंप्लेन तौरखे गाड़ी अदुबु हुरालिबा मियोय अदु थौबाल डिस्ट्रिक्ट के मोइजिंग लमखाइदगिनी माइबम सरुखान एलाइस सनाथोय चाही कुंथ्रानिथोय अपोकपा MD हकीमनी हाइनसु कंप्लेन अदुदा पलखे रिपोर्ट असुना युमफम ओइरगा लिलोंग PS ना सरुखान बु मसागी युमदगी अप्रैल 5 दा थीबा चटपदा सिल्वर मचुगी स्विफ्ट कार अमा फंगबदगे लिलोंग PS ना वेरिफिकेशन की दमकता पुरखी हाइरे पुलिस ना वेरिफिकेशन चथबा मतमदा गाड़ी अदुगी B पिलर मेटल स्क्रिप्ट मथकता थारिबा नंबर अदुगा मानरमदे अदुगा गाड़ी अदुगी चेसिंग नंबर अदु सेमदोकलबा याबगी चिंगनबा लैबना सरुखान अमसुंग कार अदु अप्रैल 5 गी निमिदांग पुंग 9 दा फाजन की हाइरे स्विफ्ट कार अदुगी रजिस्ट्रेशन नंबर अदु परिवहन वेबसाइट ता चेक तौबा मतमदा यारीपोक लैरोंगथेल मालोम मनिंग लेकाय दा लैबा कैसाम संजित सिंह चाही 15 अपोकपा जीवन सिंह गी मिंगदा रजिस्टर तौरंबा थेंगनखे चपमानबा रजिस्ट्रेशन नंबर दा संजित न थौरिबा सिल्वर मचुगी कार अदुगी इंजिन अमसुंग चेसिस नंबर सिंह अदु असेंगबा ओइरमखे मखाताना पुलिस ना कंप्लेनेंट अदु लिलोंग पुलिस ता लौखतनबा होनाखी अदुबु महाक लाखिदे तुंगदा लिलोंग पुलिस स्टेशन ना अप्रैल 13 ता MD अब्दुल मतलिब लिलोंग खुनौ एरिया दगे निमिदांग पुंग 10 ताबा मतमदा हुरालकपा गाड़ी थंबगी मरालदा पुलिस ना फाखी हाइरे अमरोमदा था असिगी 15 दा लिलोंग का लैखोंग एरिया दा हुरालकपा गाड़ी सिंग लैरे हाबगी पाव फंगबदगे लिलोंग पुलिस स्टेशन की OC ना लुचिंग बतिम अमना नुंगथिल पुंग 3 का मिनिट 15 रोम ताबा मतमदा मफम अदुदा चंगसिनखे पुलिस टीम अदुना I-20 अंगौबा मचुगे रजिस्ट्रेशन नंबर MN 01AS 1001 ओइबा गाड़ी अमा कलैखोंग क्रॉसिंग दगे चिंगननिंगाई ओइबा मोंगदा खामदुना लैबा थेंगनखी हाइरे गाड़ी अदुदा ड्राइवर सीट तफमदुना लैरंबा नुपा अमा डिटेन तौके पुलिस ने गाड़ी अदुदा मखाताना चेक तौबा मतमदा गाड़ी अदुगी फ्रंट सीट मखादा गाड़ी अदुगी व्हीकल आइडेंटिफिकेशन नंबर थारिबा अदु येंगबदा सेमदोक सादोक लंबा याबगी मोंगदा लैरंबा थेंगनखी मखाताना OBD स्कैनर सिजनदुना थिजनबदा गाड़ी अदुगी VIN नंबर सेमदोकले अदुगा खंगबा ngamखे
Parivan website ta yengbada MD Mujibur Apokpa Daulatun Moizing Wang Mataba Thawal district ki mingda register tawramki MD Mujiburda verify tawba matamda mahakna gari adu Guwahati GS Road talaiba Mukesh Hyundai kauba dealer amadagi lising ani kunmathoi gi January kunmapanda leirakpa gari ni haiba khangba ngamki Driver sita famduna lairamba nupa adu wahang pahong tawba matamda mahak MD khamba chahi kuntra taruk apokpa Kabul Mayang Imphal Bengal dagi ni haiba khangba ngamki Mahakna police ta fongdorak pada gari adu Santhel Awang Lekai dagi MD Mustafa chahi kunnipan apokpa Abdul Salam na chahi asigi January kulhumdoida gari adu huralakpani khangna lupa lakh mari da bandop thamlakpani Masida MD Mustafa ga naknana loinaba MD Kusir Aslam chahi kuntra manga apokpa MD Bahauddin Santhel Makha Lekai na bandop thamba matamda hakthengna Chennai hairi Tongda Lilong Police na MD Khamba amasung MD Kursit gari huran bagi maralda faki haire. Dizalyarong United Front JUF na Central Government ga April 18 political dialogue chathaba hauragani. Maram aduna Jalyarong Prazamiyam na dialogue asida support amasung corporation PBU haina lalolup asina appeal tawrakli. Aina Tinkerba Lalaulob JUF amasung government ka achet pathazanaba amagaloinana cessation of operation peace agreement sign tawnakraba matung party animak kinakaldagi political dialogue chathanaba khongthang asi paikhalakpani haina loop asigi deputy secretary Ministry of Information and Publicity Alur Saikona thadorak pacherol amana hairi Jalyarong bu nungsijaba mipum khudimakna amata oiba wakhalon galoinana mass political drive chathaduna aikhoi amata oina hingminabagi right leiri maram maduna aikhoina Union of India gi amakhaktang oiba administrative unit amagi makhada laiminanaba honasi haina JUF ki cherol asina hairi Jalyarong gi oina yamna sanglaba political movement asida makhal kaya gi awaba kathokpa galoinana India ase ningkha tamnaba honabada achauba thaudang laukibasing Jalyarong miyamna kawroidabani haina su phongdoki Jalyarong na makhoi gi praja singbu India gi citizen singna fangliba rights amadi duty sing asi mamangi government na thausabiramdabana maram oiraga lana lamjing bagi mami tari Haujikti Prime Minister Narendra Modi gi liching makhada Jalyarong praja singna pamliba sing masak khangbiduna akhanaba meeting amagaloinana Jalyarong ki tongan ba issue sing thabak oina onthoknaba political dialogue asi sinbirakhibani Maram asina Jalyarong historical amasung political issue sing asi central government ka political dialogue Jalyarong pregen gi yaifanaba ngakpigani praja singi yaifanaba settlement ama soidana purakpagi achauba thajabalai haina cherol asina pale Langol Reserve Forest ki sarukta lairiba indigenous furup singi yum ase eviction tawdana bagi matangda court ta case chathari jarak asida khangaudana eviction chathari khiba haibasi akanba mongda condemn tawi haina yellow furup ama oiriba naga tribe ke tongan ba CSO singi maikai degi phongdokre tongan ba naga furup ki CSO singi mihut yauraga indigenous tribe land Protection Committee na sinduna Langol Tarungda laiba Community Hall da pangthokpa paugi mifam amada Indigenous People Forum Manipur gi President Asang Kasarna hai palpaliba lengak asina yamna minungsi laitaba mawongda ibigsan chathaba asi naga furup singna yaba ngamloi jengda khundariba Indigenous Tribal Furup na tampaki lamda lam laiduna khundariba asi lam adu lairaga mitei ijil inaw singa yanabagi matung ina laibani tamdasu mamangdagi hauna khundarakpasu laitaba nate Tampaki lamda lairiba singna so jingda lam laigi hairabaso District Council ki approval lauraga lairibani masida sentiment sagatlaga laiba sisu laibak thibani Forest eviction tawbagi mingda Indigenous Tribal ase displacement tawrage haibagi wafam lairabra haibase jingnaningai oire Eviction gi agenda asi karino Manipur asi ani thoknaba honabani haina lawi humnamak asi hana table talk tawduna amadi proper process ta wari sanaraga lot tawgadabani Loinana khudakta compensation pigadabani maramasina makhatana inhuman oiba mawongda eviction asi chatharak pataragadi indigenous furup ama oiriba naga singna khongjang kaya jangsilagani haike Indigenous people kanse na tauraga ekhoi indigenous people masengi lepham laikai da eviction tawna chalise what is the agenda What is the policy? What is the plan? Masidi eko indigenous people maseng kaire heraga Manipur se kaihan se ani thokra se abegi lomda eko the threat obagi lomda low khreba aduna masi
mafam asida oiba ya atopa oiba ya indigenous people meseng na leiriba mafam da directly changlaga efficiency tobigunu karima tawge harasu hana table talk tawraga process ama phajana tawraga yanaba kanda madu tobigadabani haibani aduga adugumba tawriba family victim tariba singduda immediately compensate tawgadabani immediately mogi targa lebadu punama pigadabani nataba taradi ngasi indigenous tribes land protection committee na silaga phamkiba mayam sina endorse tawgre any madugi sequence lakpado ngasi gi mifam sina thenagani Paugi marak thana ten ba break amatang lozari. Mission Open Singzamai Supermarket Leiba Smart Tutorial Center da Bosem Kosem Amadi CVSC gi Class 9 to 12 fawagi Arts Samadi Science stream gi oina Foundation course tamnabagi khudong jaba pizari loinena Medical Engineering Amadi NDA gi course tamnabagi khudong jaba su pizari mafam asida experience leraba oja singna takpi tambigani arapada leiba mahairoi singidamak hostel amadi van service gi khudong jaba su pizari lagliba Mars ki tang kunungdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Admission open Singzamai Supermarket Leiba Smart Tutorial Center da Break ki matung na taram nok chari. Haukiba Nomaizing Nimita Ukrul District ki manung chanba Maizailung Hunfun Village da laiba Dankan Park da lamai chakpada lam ekar amarom gi chang da oigadaba umang amang ata thowan khrei Khunja singna phongdorak pagi matung ina haukiba Nomaizing Nimit ki namidang waramda khanghaudana lamai chakpa haurakpadage Khunja singna thoraktuna mai kanna balakna khe lamai adu asuki matik kanbana maram oiraga mai kanba ngamkhide Khunja singi maikaidagi lamai chakpa ki thodok adugi matangda Ukrul Fire Service Station da khudakta pau pikhe Ukrul Forest Division ki DFO Sangam Sali amasong Fire Brigade team ama police ka loinana lamai chakliba mafam aduda lakhi loinana Fire Service amadi miyam changduna honabadagi lamai adu muthatpa ngamkhi haire Imphal East ki Andro Assembly Constituency ki manung channa laiba khul kayagi amata ngairaba lifeline oiriba lambi Ajat Kolai degi nongpo kaithel manbi lambi asi phibam yamna sokpana lambi asida chathok chasin tawriba miyamda yamna khudong chahandre maram aduna laingakna amadi mari leinaba singna thasigi kuntaret fawbada lambi semjin bidrabade mathang numit tang kunipan degi matam kaktana lambi thingzin bagi khongjang changsil lagani haina top chingtha apunba maira paipina phongdorakle lambi thingbagi khongthang asi ngarang nungthil top singtha apunba maira paibi gi oiba mifam ama famduna khanaraba matungda warip laukhibani haina maira paibi lup asigi president Naurem Pisak Macha Devi na phongdorakhibani Pisak Macha na hai Ajat Kolai degi nongpo kaithal manbi taba lambi ase chahi kayagi mamangdagi asuki matik fatana lakle nong churagana laikhom nusa saragana ufulna maram oiduna miyamna chathok chasinda aduki matik wanare lambi asi semjin binaba local MLA amadi mari lainaba department singna haizarabasu ngasi fawba semjin bidana leire tha asigi kuntaret fawbagi manungda lambi asi chief minister local MLA amadi mari lainaba department na semjin bidragade mathangi tang kunipan dagi matam kaktana lambi thingzin bagi khongjang changsil lagani lambi thingbagi khongjang asida karigumba phatanungda asoi angam thoklakpa khudimak paliba lengak amasung mari lainaba department singna pugadabani haina sumahakna phongdorakle State asigi itihas oina lehoragadaba nungjaw ama khaktada gisaba makrai makhelda oinam jingi khungang amada oneme kauba miyoi amana yungkhat khare mahak oinam jingi jaga amada laibani hairi S Pokhrene makrai mai gi chief na mahaki kutsem asi uthokibaga loinana yaifa paujal supi ki hairi hairiba thoram asida village authority amade makrai mai makhel village ki ahal amana su saruk yaki haina pawasina hairi Thauram asi oneme amadi makramai na punna sinkibani haire village ki ahal laman leaders youth amadi oinam khulgi khunja amadi tafau oneme na itihas ohauragadaba thauram asida saruk yaki haire
हानगी जलियारोंग यूनियन AMN की प्रेसिडेंट की फम पुरंबा अमदी नागा पीपल ऑर्गेनाइजेशन RNPO की सु प्रेसिडेंट ओइना फम पुबिरंबा अमु कामई ngasi April 19 दा सिजा हॉस्पिटल दा कुइना लायेंग लबा मतुंगदा लैखिद्रे हाइरे महाकपु इकाई खुमनबगी थौरम ngasi नुंगथिल पुंग 12 ताबा मतमदा मसागी लैफम नमदुलोंग इम्फाल ईस्ट दा पांगथोकलगनी अमदी महाकी अरोइबा मथौ मंगम ननोने डिस्ट्रिक्ट के लोंगमाइदा पांगथोकदौरी हाइरे इंडिया की ओइना हौखिबा पुंग कुनमरी असिदा कोविड-19 ना मियोय लिसिंग तरेत का चात्र कुंट्रा हुमदोय नौना नाहनख्रे हाइरे इंडिया की ओइना एक्टिव केस लॉट लिसिंग हुमफुमाथोय चनी कुंट्रा हुमदोय ने एक्टिव केस ना चादा दशमिक अमा मरी ने रिकवरी रेट ना चादा मरफुतरा निपान दशमिक हुमफुनिपान ने अपुनबा रिकवरी ना क्रोर मरीगा लाख निफुनिथोय लिसिंग निफुनिथोय चामरी हुमफुतरा मरी ने नुंगतिगी पॉजिटिव ओइबर रेट असे चादा अहुमगा दशमिक तरुक अनि ने वीकली पॉजिटिविटी रेट ना चादा मंगा दशमिक अहुम मरी ने हौजिक फावबोदा क्रोर हुमद्रानिथोय का दशमिक निफु हुमदोय टेस्ट तौख्रे अदुगा पुंग कुनमरी असिदा पुन्ना मियोय लाख अनि लिसिंग तरामाथोय का सुपना कुनमापन टेस्ट तौखी हाइरे जॉर्जान सिंह के CSI CBE मेमोरियल फुटबॉल टूर्नामेंट के हुमफुतरागा मरी सुबा लेमचनिंगाई ओइबा टूर्नामेंट ngasi लाकलिबा अप्रैल 19 की हौदना पांगथोकलगनी हाइना ऑल मणिपुर फुटबॉल एसोसिएशन की प्रेसिडेंट एम रतन कुमार ना आर्टिफिशियल टर्फ लमलोंग थोंगकोंगदा ngasi पांगथोकिबा पाउमी सिंगा उनाबगी थौरमदा फोंगदोखरे महागना मखा ताना टूर्नामेंट असी बबिना ग्रुप ना स्पॉन्सर तौदुना पांगथोकनी हाइबा वाफम थमकी अमदे मना पीनबगी पैसा मसिंग असी एग्जीक्यूटिव काउंसिल मीटिंग अमा हयेंग पांगथोकलबा मतुंगदा लेपकनी हाइरी मखा ताना AMFA की सेक्रेटरी L जोइतिरमोय रोयना मियामना टूर्नामेंट असिबु पुकनिंग थौगतपिदुना माई पाकना सिनबदा मतेंग पांगबियु हाइखे टूर्नामेंट असिगी मेन ओइबा इवेंट टी आर्टिफिशियल टर्फ लमलोंग थोंगकोंगदा सानगनी अमदी फाइनल मैच ना खुमल लंपाक मेन स्टेडियम दा पांगथोकलगनी हाइना मखा ताखे टूर्नामेंट असिगी टिकेट ममल अमदी प्राइस मनी असी मियामदा अथुबदा खंगलगनी अमदी टूर्नामेंट मनुंगदा मखल अमतगी बन ब्लॉकेट ना चिंगबा तौबीदनबा मियामदा अपील तौरकले अरोइबदा मरु ओइबा पाव अमुखाना पिजरी Stakeholders Consultative Mifam Ama Loktak Development Authority LDA na Sinduna Sendra da Pangthokre We Ring the Bell campaign listing ani Kolomdoi Popular High School Khuraida Hodokre Ngarang numidang sit ki ba akan banong lainung sit na Churachandpur district ta medical college ki portion khar yauna yum kaya mangata thogan khre Indian Army na ahan boy na lebak asigi common entrance exam online da April 13 tagi 16 fawba pangthuklagani MAMI TV News Meeting tabiri besingbu amukana krumjari